Hello, very good evening. Sigi Manung wondagi thorum the mayam punung putaram nokchari. Maruina koina ngasi puzari ba topic se hojik se koigi chahi amoga tha koige ani phajala gaba tha tara mari changjal klaba adumba lanpham am ko ki marak tane hajik Manipur na lari base haukiba megi tarik ahum se koi Manipur gi puari da adumba kawam draba numit am khaksu oiri aduga leiriba koigi irang kanglup ani gi oiba Mihat Mishi, Mifa Mipun, Sigi, Maraksida, Yamna Marweba, Kogi, India, Yamna Kogi, democracy, Marum, the Lairubana, Maram Orga, elections to Matotaruba, elections to Loigraba, election Loigra Matunda, Moksu, results, Koi Haidokre, result Haido Matunda, BJP, let and the government now, Manipur, Kogi, Indiagi, Kogi, Langaxi, Pire, Hozik, Azuna, Levak the Prazamiam, Haidam, Wafam say, Haziki, Irang Sigi, Maraksida, Kogi, election man, Oxil Bamdamda. Akoi land se lep thagani aduga land se loir ba akoi election se loir matu the land ma horani aduga marak sida akoi Manipur gi tongan tongan political parties sing maroina akoi gi BJP government so hai khibagi wafam lai Manipur gi oiri ba irang se election gi result gi matung da masi gi tongan ba solution ma khakti ladi hai bagi wafam na ching base Sri Govindas kondhau jamna phongdo ki wafam lai khrabni mawangda even Manipur gi chief minister na toina hai wafam mayam khakleri Manipur gi irang se soidana loisan gani Manipur gi irang se loisan na bagi damakta akan mawang da hotnadi lebak mayam na su uri hojik se akan mongda paliba sarkar jin hodari haibe ofam ni aduga amarom da muge motam da hojik nauna karai ba MP ani Manipur ge hojik MP oina lebak miyam na khoige Congress ki party de Indian National Congress de Sri Bimol Haobijam one of the khoige yamna khoige anauba political face ama oijarga su lebak miyam na pam khiba vote masing se thoidok hendok na helaga BJP dagi mangzil tharaga ka khiba yamna khoige praja mayam na koi inspired to wadu mamyo khak su iri aduga mahak phongdok khibi wafam su maruina election gi result se loir mut election hairo mutung da mana ahan matham gi wafam se Manipur gi hojik lanjenar ga leiba relief camp ta leiba myo sing si ahan priority oina magi leifam da masi pusallaga thamgani haibani aduga hek election gi result haidok baga June gi tarik taruk si amuk maru oiba jaga am khak su ere June gi tarik taruk ta jeri bam da koi gi sarat Kauba Mui Maka, Cookie Muishina, Mungaksam the Tang, Lentat like Hatu Matunda, Manak the Lady, Quaki, Maitegi, Kulsingi, you might have a horribly cookie muishina, Simakata Bavzik, Manipurgi, CMG, Carket of Hawa, Masi attacks the Therapy CMG, Scott Kitim, Swap Pay out of Nazik, Simakata, the Manipurgi, CM the Pungok Pose, Makoi Zik, rule of Loy, lay have a Sikangani, have you of nothing of Fondway, Aduga Zik. Maruina security deploy yamna ahen mamong da tawre habni adu security deploy tawri basi maitai praja ngak nabra natragana hojik jiri gi hojik khongchat Manipur gi chief minister chat ka dawri basi ngak ka dawri bra kaina haibi gi wahang na chingbusu yam adu wahang mayam ka phokdok nari adu ngasi maruina khoi ngasi tamjari topic si tawgani haiba tawro Toupham Thokpa Touro adu nang yamna maruiba adu tamjari ba ngasi gi yamna art chen ba topic ni Maru in a topic Siga Marilyn Links Biriba or that Jitendra Ningomba, President CCSK. Or that Jitendra, a very good evening. Taram Luxury, Arumaytan Links Bill, or that Dr. Haobijam Gitajen, social activist. Or the Gitazen Taram Luxury, and last Mataitan Lingo, or the Dr. Yumnam Premananda, Associate Professor and Head Department of Law, Manipur University. Or that was Taram Luxury. The Humutaram Luxury, I had Besaruk Oda Premanda si koi show se loi dingai de chenbi doing a sigi makata ba atupa program yam khak leibna maram orga aiduna Oda Premanda da lakcharge aduna Oda Premanda hojik Manipur gi oiriba fibam si am ka hen fibam sopagi stage ni live se akoi ubaya basi Oda Premanda jeri bam masi west ta leiba saruk ni aduga north ki saruk da jik lai je more gi saruk sini aduga east west east ta leiba si more gi saruk sini aduga north ki saruk da Churchanpur leire aduga south ki saruk ta Kangpok pini akoina uri jik se aduna maikai mari si cookie gi mui sing lo ina ma question laga hajik ching gi saruk sing sida makoi na nga ba matung sida hajik Manipur gi laibak se kari oigada ge hajik makoi chathari ba lan se landa ma mong da chathare hajik se makoi gi tongan ni strategy kharam khapsu ure sai sida aduna overall like tension jage jiri gi oreba thokdok jiri gi oreba fibam Jiri kan mengamudau di berahai mana cing bersih amna ruang moy re jiri si amna santi lain adu jaga am khoi ramane hajiki oi ba kanglup ani marak sida yamna kahen bal lan lai bidi oi de tabu to bomang da khoi ge laptai thang jegi khoi gi saroi khangwi thodok da cookie gi myo singna imai ben gi poche myam kauk thagi ba lai gare adu mamang da khoi gi lamtai khoi gi khunau da bom
ꯄꯣꯈꯥꯏꯈꯤꯕꯒꯤ ꯋꯥꯐꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯇꯦꯛ ꯑꯀꯥꯏ ꯃꯌꯥꯝ ꯈꯛꯇꯤ ꯂꯩꯈ꯭ꯔꯦ ꯃꯁꯤꯗ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯋꯥꯔꯅꯤꯡ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯥꯖꯗꯕ ꯑꯃꯈꯛꯅ ꯍꯟꯗꯛꯀꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯣꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤ.ꯑꯦꯝꯗꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯗꯤ.ꯖꯤ.ꯄꯤꯗ ꯂꯩꯕ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏ ꯁꯤ.ꯑꯦꯝꯗꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨꯒꯨꯝꯕ ꯆꯦ ꯑꯃꯈꯛ ꯍꯧꯖꯤꯛꯁꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯒꯤ ꯋꯥꯐꯝꯁꯨ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯖꯤꯔꯤꯕꯥꯝꯗ ꯃꯁꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯆꯨꯔꯆꯥꯟꯄꯨꯔꯔꯣꯝꯗꯒꯤ ꯆꯪꯁꯤꯟꯈꯤꯗꯧꯔꯦ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯛꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯋꯥꯏꯁꯤꯗꯒꯤ ꯍꯧꯃꯤꯟꯅꯁꯤ ꯑꯣꯖꯥ ꯄ꯭ꯔꯦꯃꯥꯅꯟꯗ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯀꯔꯤ ꯋꯥꯐꯝ ꯊꯝꯕ ꯌꯥꯏ ꯃꯁꯤꯒꯤ ꯏꯝꯄꯦꯛ ꯄꯨꯊꯣꯛꯄꯤꯕ ꯃꯅꯨꯡ ꯍꯨꯠꯅꯒꯤ ꯇꯣꯄꯤꯛꯁꯤꯃꯗꯤ ꯃꯁꯤꯗꯤ ꯐꯖꯅ ꯄꯣꯠꯇꯤ ꯀꯥꯞꯄꯤ ꯑꯗꯨꯅꯤ ꯑꯁꯦꯡꯕ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯕ ꯑꯣꯏ ꯍꯥꯏꯗꯤ ꯐꯖꯕ ꯑꯣꯏꯌꯦꯗꯤ ꯅꯍꯥꯟꯒꯩꯗꯤ ꯏꯪꯂꯤꯁꯇ ꯇꯥꯏꯇꯜꯁꯦ ꯄꯤꯕꯅꯤꯅ ꯑꯩꯈꯣꯏꯗ ꯆꯌꯦꯠꯅꯕ ꯈꯛꯇꯪ ꯂꯩꯌꯦꯕꯀꯣ ꯉꯁꯤꯗꯤ ꯆꯌꯦꯠꯅꯕꯁꯤ ꯂꯩꯇ꯭ꯔꯦ ꯄꯣꯠꯁꯤ ꯑꯅꯤꯅꯤ ꯍꯥꯏꯔꯤꯁꯤ ꯉꯁꯤꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯇꯧꯔꯣ ꯍꯥꯏꯕ ꯑꯃꯒ ꯑꯗꯩ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏꯕ ꯑꯅꯤꯅꯤ ꯊꯝꯕꯤꯔꯤꯁꯤ ꯑꯗꯨꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯇꯧꯔꯣ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤꯕꯁꯤꯡꯗꯣ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤꯕ ꯁꯤ ꯇꯧꯅꯤ ꯍꯥꯏꯗꯅ ꯂꯥꯎꯈꯤꯕ ꯈꯣꯡꯈꯤꯕ ꯃꯌꯥꯝꯗ ꯀꯃꯤꯠꯃꯦꯟ ꯄꯤꯈꯤꯕꯗꯨ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯖꯦꯟꯇꯜꯃꯦꯟ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏ ꯀꯥꯟꯗ ꯖꯦꯟꯇꯜꯃꯦꯟ ꯑꯁꯤꯗ ꯅꯨꯄꯤꯗꯤ ꯍꯥꯟꯅ ꯖꯦꯟꯇꯜ ꯑꯣꯏꯔꯕꯅꯤꯅ ꯖꯦꯟꯇꯜ ꯋꯨꯃꯦꯟ ꯍꯥꯏꯅꯗ꯭ꯔꯦ ꯅꯨꯄꯤꯁꯨ ꯑꯣꯜꯔꯦꯗꯤ ꯖꯦꯟꯇꯜ ꯑꯗꯨꯅ ꯅꯨꯄꯥꯁꯤꯡꯁꯤ ꯖꯦꯟꯇꯜꯃꯦꯟ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯥꯅ ꯍꯥꯏꯈꯤꯕ ꯊꯕꯛꯁꯤ ꯇꯧꯕꯗꯨꯅꯦꯕ ꯖꯦꯟꯇꯜꯃꯦꯟ ꯍꯥꯏꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕꯅꯤ ꯂꯦꯗꯤꯁ ꯖꯦꯟꯇꯜꯃꯦꯟ ꯄꯥꯏ ꯍꯥꯏꯖꯟꯕ ꯖꯦꯟꯇꯜꯃꯦꯟ ꯍꯥꯏꯁꯤ ꯀꯩꯅꯣ ꯃꯥꯒꯤ ꯑꯁꯦꯡꯕ क्वालिटी कई होगदे है माना हाइबे थबक से थबक ओइ ओंथोकपसे सिसे दलबन कवे अना खनबदा मदुगी पोटु माली अदुना नुपा थोकना नुपी थोकना का हाइबा लोंदा दुनी अखोय मेतेरोन फजबदा हाइरगा अना हाइबे थबक तु ngangibe थबक तु तौ हाइबनिदा अदु इसम जम पोटनी असुम हाइजनबो ओइना चखिबा दौना तौखिबा अदुगा अमरोमदा राजनीतिरोमदा यंगजलगना अखोयगी मोयगी इलेक्शन ममांगदा फोंगिबा मैनिफेस्टो ओइदो मैनिफेस्टो दा यावहिंगु तौबियो हाइबनिदा अदे अमना अखोयगी तमदगी काबीखिबा अखोय ओजा अखोयगा चप माने प्रोफेशन अखोय अमतनी ओजा बिमोनगी 13 पॉइंट एजेंडा गायना अखोय थेंगनगी को अदुगुंबदु माली अदे अमना अमु अखोयगी बोर्ड थिबा लोरगा जून 4 गी मतुंगदा सोल्यूशन लानी हन अमित शाहना हायरंबा अदुगी दो अमु मणिपुरगी बीजेपी यावबीबा राजनीति तौबीबा सिंग अमु पाउदंबा खोयदमु अदुई पोर्सु माली अदु रिसेटलमेंट गी पोर्ट अमसु पुथोपिरमी अदु सिगी मयामसिनी होजिकी तौगनी हाइबा तौरो हाइसे हाइदी तौगनी हाइरमगा तौद्रगदी कयम कानद्रे अदु नॉइस पोल्यूशन तारे खो लोद हाइरगा नॉइस पोल्यूशन थबग तौबिरनु तौगनी हाइबदुदी सथबिरो जेंटलमैन अम ओइना हाइबने हाइनिंगी वारीसे अदुबु अइन खंबदा मणिपुरदा हाइ तौगनी हाइरमबसे अइना खंबदा 99.99 दी तौगनी हाइरगा मयाम ताहंदबिदा तौसु तौरोइदबदा तौगनी हाइरगा तौदबा मसी अखोइना अनौब ओइनादी उद्रे मसीदा अखोइदा अंगकपा मसु ओइद्रे हाइबदारे अदु हंगबया वांगदे करी मरमगी दबता मणिपुर सरकार से याम सोलबरा मणिपुर सरकार से करीगुम अमत पावर लेत्रबरा मखोइना तौगनी हाइना कमिटमेंट तौग्रबा लेबाक मियाम प्रजादा हाइग्रबदु मेडियागी थोंग हाइगिबा वफम मियाम से थबोइना पांगथोरक्तबसे मसी मखोइगी करीगुम असोइबा नत्रगा असोनबा नत्रगा मखोइना तौनिंगदबा नत्रगा तौबंगमदबगी वफम लेब्रा हाइबा वफम सिने ओजा मोय असेंबदी आई वाखंदा मबुकनिंगसे पेट्रियोटिक ओइदबा लेबाक निंगदबसे मसे सोइरिनिदा हाइजनबा लेबाक निंगद्रिनि प्रजादा हाइजनबा पॉलिसीदा हाइजनबा सुमदबा पोटनिनि लेबाक निंगबसी कनोसे इसेलसी यावदबा असेंबदी खोनि तोयना हाइजबा लेबाक निंगबा हाइजिदी इसै अमा सआगा अदगिदी बासनग्रा पिरगा लेबाक निंगबा यारोइबा माइ मसी माइ थमोइदगी थोलकदबने अदुगी पोसी याव माले अखोइना हाइबसु फजतेको अखोइना थागतखिबा मी गाक्तनि एमएलए एमपी जे अखोइना बोट थादरगा खलकपा गाक्तने नोइना थागलकपा नत्रा मानो हाइरगदि अदुसु चुमदोइबा अदा अखोइना थागतलिसि मादु मयामगी अफबा तौवेना थागतपनि सिमसु अखोइना मौंदा हाइगदबने अदुई पोतुमु लैबा अदे ngसाइगी हाइबिखिबदा अदुम हौरबने जीडीगी पोटसिदी कुइरबनिदा जनवरी गे स्वाइदा इंटेलिजेंस की करीगी पीग्रबनी अदुगी मतुंगदसु मयाम हाइग्रबनी अदे सि कॉन्फिडेंशियल गाक्तनेबको कॉन्फिडेंशियल लीक ओरफै वानिदा अद ऑफिशियल सेक्रेट एक लैबनी 1923 की काय सखम खंगदे मणिपुरदा अदगी अखोइना तोइना हाइनबा रूल ऑफ लॉ चथरनी कायनगसु अखोइ ऑनरेबल चीफ मिनिस्टर हंजन हंजन हाइबा तारे याम ताबदे याम नुआइबा अदु स्कैप चथदबा हाइतारे आगे सीएम कार्केट एम्बुस तौरब मदुंगदा मणिपुर की चीफ मिनिस्टर थमगे वफम से हजिक रूल ऑफ लॉ हाइबसी मसी उटकनी हाइबगी वफम खर यावरे मसलेदा उटकनी हाइदना मतम अखोइगे सिक्योरिटी की ओइबा मदुगी रिपोर्ट अमखक चुंगाइगी बगी वफम लेबदा
ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯗ ꯍꯥꯏꯔꯤꯕ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯄꯣꯔꯠ ꯉꯥꯏꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯈꯨꯗꯛꯇ ꯃꯁꯤꯒꯤ ꯑꯦꯛꯁꯟ ꯇꯧꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯣꯖꯥ ꯀꯔꯤꯃꯥꯏꯅ ꯊꯝꯕ ꯌꯥꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯆꯥꯎꯔꯥꯛꯄ ꯇꯥꯖꯔꯦꯀꯣ ꯇꯥꯕꯗꯨꯗ ꯁꯦꯞ ꯔꯦꯁꯇꯨꯔꯦꯟꯒꯤ ꯋꯥꯐꯝ ꯑꯃ ꯌꯥꯎꯏꯗꯨꯗ ꯁꯦꯞ ꯔꯦꯁꯇꯨꯔꯦꯟꯗꯤ ꯇꯧꯕꯗꯤ ꯌꯥꯝ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯀꯥꯡꯂꯨꯞ ꯃꯁꯦꯟ ꯀꯩꯒꯤ ꯄꯣꯠ ꯂꯩꯕꯅꯤꯅ ꯈꯔ ꯈꯨꯠ ꯊꯥꯕꯁꯤ ꯔꯦꯁꯇꯨꯔꯦꯟ ꯇꯧꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯊꯝꯃꯦꯕꯀꯣ ꯑꯗꯨꯃꯗꯤ ꯑꯩꯅ ꯏꯁꯇ꯭ꯔꯣꯡꯂꯤ ꯑꯩꯅ ꯌꯥꯅꯤꯡꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯁꯦꯞ ꯔꯦꯁꯇꯨꯔꯦꯟꯒꯤ ꯄꯣꯠꯁꯤꯗꯤ ꯍꯧꯖꯤꯛ ꯁꯦꯞ ꯔꯦꯁꯇꯨꯔꯦꯟ ꯇꯧꯅꯕ ꯄꯣꯠ ꯅꯠꯇꯦ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯑꯦꯒ꯭ꯔꯦꯁꯤꯞ ꯑꯣꯏꯅ ꯂꯣꯁꯤ ꯑꯦꯟꯐꯣꯔꯁ ꯇꯧꯕ ꯆꯪꯕ ꯃꯇꯝꯅꯦꯕ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏꯅ ꯔꯨꯜ ꯑꯣꯐ ꯂꯣ ꯀꯥꯏꯁꯤ ꯂꯥꯏꯔꯤꯛꯇꯗꯤ ꯂꯩꯀꯣ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯀꯩꯗ ꯂꯩꯕ ꯑꯩꯈꯣꯏꯁꯤ ꯔꯨꯜ ꯕꯥꯏ ꯗ ꯂꯣ ꯅꯣꯠ ꯕꯥꯏ ꯗ ꯄꯥꯔꯇꯤꯀꯨꯂꯔ ꯄꯔꯁꯟ ꯀꯥꯏꯅ ꯇꯝꯕꯤꯕ ꯍꯨ ꯋꯤꯜ ꯁꯣ ꯍꯥꯏ ꯂꯣ ꯏꯁ ꯑꯕꯞ ꯌꯨ ꯀꯥꯏꯅꯒ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯗ ꯇꯝꯕꯤ ꯑꯗꯨꯒ ꯑꯁꯦꯡꯕꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯏꯝꯐꯥꯜꯗ ꯀꯩꯗꯕꯨꯗꯤ ꯔꯨꯜ ꯑꯣꯐ ꯂꯣ ꯈꯔ ꯂꯩꯀꯣ ꯑꯗꯨꯒ ꯆꯤꯡꯒꯤ ꯂꯝ ꯀꯨꯀꯤꯅ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯑꯦꯔꯤꯌꯥꯗꯗꯤ ꯔꯨꯜ ꯑꯣꯐ ꯂꯣꯁꯤ ꯂꯩꯇꯦ ꯑꯗꯨꯗꯗꯤ ꯔꯨꯜ ꯑꯣꯐ ꯀꯨꯀꯤ ꯖꯣ ꯇꯦꯔꯣꯔꯤꯁꯅꯤ ꯆꯠꯊꯔꯤꯁꯦ ꯑꯥꯗ ꯁꯤ ꯀꯩꯝꯇ ꯂꯣꯁꯨ ꯂꯩꯇꯦ ꯔꯨꯜꯁꯨ ꯂꯩꯇꯦ ꯁꯤꯗ ꯑꯁꯤꯗꯤ ꯔꯨꯜ ꯑꯣꯐ ꯂꯣꯒ ꯌꯣꯀꯔꯅꯤ ꯑꯗꯨꯅ ꯁꯤꯗꯩꯗ ꯁꯦꯜꯐ ꯔꯦꯁꯇ꯭ꯔꯦꯟ ꯇꯧꯗꯅ ꯍꯧꯖꯤꯛꯐꯥꯎ ꯑꯦꯛꯁꯟ ꯂꯧꯗꯕꯁꯦ ꯃꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯃꯨꯞꯅꯤ ꯒꯣꯔꯃꯦꯟꯒꯤ ꯑꯗꯨꯒ ꯃꯥ ꯄꯋꯥꯔ ꯌꯥꯎꯕ ꯌꯥꯎꯗꯕ ꯗꯦꯁ ꯗꯤꯐ꯭ꯔꯦꯟ ꯊꯤꯡꯅꯤ ꯄꯋꯥꯔ ꯌꯥꯎꯗ꯭ꯔꯒꯗꯤ ꯄꯋꯥꯔ ꯌꯥꯎꯗꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗ ꯄꯋꯥꯔ ꯌꯥꯎꯗꯦ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯤ ꯃꯁꯥꯅ ꯑꯣꯏꯔꯤꯅꯦꯕ ꯍꯣꯝꯁꯨ ꯃꯥꯅ ꯄꯥꯏꯔꯤꯕꯅꯤ ꯑꯗꯩ ꯍꯦꯟꯗꯣꯛꯇꯅ ꯑꯃꯨꯛ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯒꯤ ꯄꯣꯠ ꯑꯃꯕꯨꯗꯤ ꯂꯩ ꯑꯣꯖꯥ ꯁꯔꯋꯥꯏꯁꯤꯗ ꯋꯥꯍꯪ ꯑꯃꯒ ꯊꯣꯛꯑꯦ ꯌꯥꯝꯅ ꯑꯩ ꯇꯦꯟꯇꯛ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯖꯅꯨ DGP ꯑꯣꯏꯖꯅꯨ ꯃꯈꯣꯏꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯣꯟ ꯄꯋꯥꯔ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧ ꯂꯩꯔꯦ ꯃꯅꯤꯄꯨꯔ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯤ ꯃꯅꯤꯄꯨꯔꯒꯤ CMꯁꯦ ꯍꯧꯖꯤꯛ ꯄꯋꯥꯔ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤ ꯕꯠ ꯃꯅꯤꯄꯨꯔꯒꯤ CMꯅ ꯃꯈꯣꯏꯁꯦ ꯀꯧꯔꯒ ꯃꯤꯇꯤꯡ ꯇꯧꯕ ꯉꯝꯃꯤ ꯃꯈꯣꯏꯗ ꯏꯟꯁꯇ꯭ꯔꯛꯁꯟ ꯇꯧꯕꯗꯤ ꯉꯝꯃꯤ ꯑꯣꯖꯥ ꯃꯁꯤ ꯀꯩꯅꯣꯅꯤ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯒꯤꯁꯦ ꯑꯩꯈꯣꯏꯗ ꯆꯌꯦꯠꯅꯕ ꯈꯔ ꯊꯣꯛꯍꯜꯂꯒ ꯊꯝꯕ ꯍꯥꯏꯇꯥꯔꯦꯗ ꯑꯗ ꯃꯥꯅ ꯃꯤꯇꯤꯡ ꯀꯧꯕꯁꯨ ꯉꯝꯃꯤ ꯑꯗ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯗꯨꯕꯨꯗꯤ ꯀꯨꯜꯗꯤꯞꯁꯤꯡꯅ ꯑꯣꯏꯔꯦ ꯍꯥꯏꯔꯦꯀꯣ ꯑꯗꯣ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯍꯥꯏꯁꯦ ꯑꯣꯏꯔꯒꯗꯤ ꯄꯦꯟꯗꯕ ꯂꯩꯔꯒꯗꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯤꯟꯗꯣꯛꯄ ꯌꯥꯏꯑꯕ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯁꯤ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕꯅꯤ ꯁꯤ ꯀꯥꯁꯃꯤꯔꯒꯤ ꯃꯣꯗꯦꯜꯅꯦꯕ ꯂꯧꯔꯤꯁꯦ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟ ꯏꯁꯇꯦꯠ ꯈꯨꯗꯤꯡꯒꯤ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟ ꯁꯤ ꯑꯍꯥꯟꯕꯗ ꯁꯤ ꯖꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯗꯒꯤ ꯍꯧꯔꯤꯅꯤ 90sꯀꯤ ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯥꯝꯒꯤ ꯂꯩ ꯃꯅꯤꯄꯨꯔꯒꯤ ꯂꯩ ꯏꯁꯇꯦꯠ ꯌꯥꯝꯗꯕꯅꯤ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟ ꯂꯩꯔꯤꯁꯦ ꯀꯩꯅꯣꯕꯨ ꯀꯥꯎꯟꯇꯔ ꯇꯦꯔꯣꯔꯤꯖꯝꯒꯤ ꯀꯔꯤꯒꯤ ꯁꯤꯒꯤ ꯀooperation ꯄꯤꯔꯒ ꯀꯃꯥꯟ ꯑꯃꯒꯤ ꯃꯈꯥꯗ ꯄꯨꯔꯥ ꯉꯁꯥꯏꯒꯤ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯄꯣꯠꯁꯤꯒꯤ ꯄꯣꯠꯅꯦꯕ ꯇꯧꯔꯤꯁꯦ ꯇꯣꯉꯥꯟꯕ ꯁꯤꯆꯨꯋꯦꯁꯟꯅꯤꯅ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯂꯩꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒꯤ ꯄꯣꯠꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯔꯨꯝ ꯑꯗꯨꯝ ꯂꯩꯕꯅꯤ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯁꯤꯗꯁꯨ ꯑꯗꯒꯤꯗꯤ ꯑꯣꯔꯗꯔ ꯊꯣꯛꯏꯁꯤꯁꯨ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯅ ꯊꯣꯛꯄꯗꯤ ꯁꯦꯟꯇꯔꯗꯒꯤ ꯅꯣꯏ ꯑꯣꯏꯔꯅꯨ ꯁꯤ ꯑꯣꯏꯍꯜꯂꯣ ꯍꯣꯡ ꯃꯆꯥꯎ ꯑꯣꯏꯍꯜꯂꯣ ꯁꯣꯏꯅ ꯍꯥꯏꯔꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨ ꯇꯥꯔꯒꯁꯨ ꯈꯔ ꯕꯦꯂꯦꯟꯁꯤꯡ ꯑꯃ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯉꯝꯗ꯭ꯔꯒꯗꯤ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯃꯁꯨ ꯆꯪꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗ ꯗꯕꯜ ꯁ꯭ꯇꯦꯟꯗꯔꯗ ꯀꯧꯏ ꯑꯩꯈꯣꯏꯗ ꯑꯗ ꯑꯃꯈꯛꯇꯪꯒ ꯍꯥꯏꯖꯍꯧꯈꯤ ꯉꯁꯥꯏꯒꯤ ꯑꯃꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯇꯧꯔꯣ ꯍꯥꯏꯕꯅꯤ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯁꯤꯗꯅꯤ ꯌꯥꯝ ꯃꯔꯨꯑꯣꯏꯁꯦ ꯇꯧꯐꯝ ꯊꯣꯛꯄ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯣꯗ ꯍꯥꯏꯔꯒꯗꯤ ꯃꯦꯟꯗꯦꯇꯦꯠ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯅ ꯂꯣꯅ ꯄꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯄꯤꯕ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯣ ꯃꯗꯨ ꯆꯠꯊꯧ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯆꯠꯊꯒꯗꯣꯏꯁꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯁꯤ ꯂꯥꯏꯐꯅꯦ ꯄ꯭ꯔꯣꯄꯔꯇꯤꯅꯦ ꯁꯦꯀꯨꯔꯤꯇꯤꯅꯦ ꯂꯤꯕꯔꯇꯤꯅꯦ ꯁꯤ ꯉꯥꯛꯄꯁꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛꯅꯦꯕ ꯁꯤꯗ ꯐꯦꯜ ꯑꯣꯏꯗꯤ ꯂꯣꯏꯔꯦ ꯂꯥꯏꯐꯁꯤ ꯐꯦꯜ ꯑꯣꯏꯔꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯤꯁꯤ ꯂꯥꯏꯐꯁꯨ ꯄ꯭ꯔꯣꯄꯔꯇꯤꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯨ ꯇꯣꯇꯦꯜꯂꯤ ꯍꯧꯖꯤꯛꯁꯦ ꯀꯂꯥꯞꯁ ꯇꯥꯔꯒ ꯂꯩꯕꯒꯤ ꯃꯃꯤꯗꯨꯅꯤ ꯎꯔꯤꯁꯦ ꯍꯧꯖꯤꯛꯁꯦ ꯑꯦꯅꯤꯋꯦ ꯑꯩ ꯃꯊꯪꯒꯤ ꯔꯥꯎꯟꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯄ꯭ꯔꯦꯃꯥꯟꯗ ꯑꯩ ꯑꯣꯖꯥ ꯖꯤꯇꯦꯟꯗ꯭ꯔ ꯑꯣꯖꯥ ꯖꯤꯇꯦꯟꯗ꯭ꯔ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯑꯃꯨꯛꯇ ꯂꯥꯛꯆꯒꯦ ꯖꯤꯔꯤꯁꯦ ꯌꯥꯝꯅ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯖꯒꯥ ꯑꯃꯈꯛꯁꯨ ꯑꯣꯏꯔꯦ ꯖꯤꯔꯤ ꯂꯩꯕ प्रजाꯁꯤꯡꯗꯤ ꯍꯧꯖꯤꯛꯁꯦ ꯀꯁꯥꯔꯗ ꯊꯤꯟꯖꯔꯒꯦ ꯍꯥꯏꯔꯛꯄꯒꯤ ꯃꯇꯝꯗ ꯌꯧꯔꯛꯑꯕꯅꯦ ꯍꯧꯖꯤꯛꯁꯦ ꯏꯚꯟ प्रजा ꯈꯔꯗꯤ ꯑꯗꯨꯃꯛꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝꯗꯤ ꯖꯤꯔꯤꯁꯦ ꯑꯥꯎꯇꯔꯒꯤ ꯁꯦꯛꯁꯟ ꯑꯃꯈꯛꯁꯨ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯖꯒꯥ ꯑꯃꯈꯛꯁꯨ ꯑꯣꯏꯔꯤꯕ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯂꯧꯗꯕꯒꯤ ꯑꯗꯨꯒꯤ ꯋꯥꯐꯝꯈꯛ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯅꯤ ꯃꯔꯝꯗꯤ ꯖꯤꯔꯤꯒꯤ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯞꯁꯦꯁ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯔꯤꯄꯣꯔꯠꯁꯦ ꯑꯣꯜꯔꯦꯗꯤ ꯂꯩꯈ꯭ꯔꯕꯅꯤ ꯃꯃꯥꯡꯗ ꯖꯤꯔꯤꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯌꯥꯏꯅ ꯕꯠ ꯋꯥꯏ ꯗ ꯒꯣꯔꯃꯦꯟ ꯋꯥꯖ ꯁ꯭ꯇꯤꯜ ꯁꯥꯏꯂꯦꯟꯠ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯝꯗꯨꯐꯥꯎꯗ ꯍꯧꯖꯤꯛ ꯏꯔꯥꯡ ꯑꯣꯏꯔꯛꯏꯕ ꯁꯤꯐꯥꯎꯕꯁꯤꯗ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯆꯦꯛꯁꯤꯜꯍꯧꯗꯕꯒꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯑꯩꯅ ꯖꯤꯔꯤꯒꯤ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯃꯣꯏꯒꯤ ꯀꯃꯥꯟꯗꯔꯅꯆꯤꯡꯕ ꯍꯧꯖꯤꯛꯁꯦ ꯍꯣꯟꯗꯣꯛꯅꯗꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯔꯒ ꯊꯝꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯊꯣꯛꯂꯛꯑꯦ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛ UTLAꯒꯤ ꯃꯣꯏꯒꯤ SK ꯊꯥꯗꯧ SK ꯊꯥꯗꯧ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯖꯤꯔꯤꯒꯤ ꯃꯩꯇꯩꯒ ꯇꯥꯏꯅꯕ ꯈꯨꯜ ꯑꯃꯈꯛꯀꯤ ꯃꯅꯥꯛꯇ ꯃꯈꯥꯁꯦ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯈꯪꯉꯛꯄꯗꯒꯤ ꯃꯥꯒꯤ ꯃꯊꯛꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯔꯨꯑꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁ 39 ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ CEO ꯑꯀꯥꯁꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯀꯥꯁꯇ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯔꯒ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯥꯎ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁ꯭ꯋꯥꯏꯋꯥꯏꯁꯤꯗ ꯃꯃꯥꯡ ꯂꯥꯟꯗꯁꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁꯁꯤꯡꯁꯤ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯗ ꯀꯨꯀꯤꯗ ꯍꯦꯟꯅ ꯁꯄꯣꯔꯠ ꯇꯧꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯋꯥꯏꯁꯤꯗ ꯑꯣꯖꯥ ꯖꯤꯇꯦꯟꯗ꯭ꯔ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯕ ꯌꯥꯏ
ꯉꯁꯤꯒꯤ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯇꯣꯄꯤꯛꯁꯤꯁꯨ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯒ ꯍꯪꯉꯤꯕ ꯋꯥꯍꯪꯁꯤꯁꯨ ꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯕꯗꯤ ꯃꯥꯜꯂꯒ ꯌꯥꯝ ꯂꯨꯕ ꯄꯣꯠ ꯑꯃ ꯑꯣꯏꯌꯦ ꯏꯔꯥꯏ ꯄꯣꯠ ꯑꯃ ꯎꯏ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛꯁꯤ ꯖꯤꯔꯤꯗ ꯊꯧꯗꯣꯛ ꯊꯣꯛꯑꯦ ꯖꯤꯔꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯀꯅꯥꯅ ꯂꯧꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯗꯦꯟ ꯑꯃꯅ ꯃꯥꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯣꯏꯕ ꯐꯦꯂꯔ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯃꯥꯡꯗ ꯃꯦꯒꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 15 ꯃꯥꯜꯂꯦ ꯆꯠꯂꯤꯕ ꯀꯩꯅꯣꯁꯤꯒꯤ ꯑꯗꯨꯒꯤ ꯇꯥꯟꯖꯥꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯨ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯁꯤꯑꯦꯝꯅ NGO ꯐ꯭ꯔꯤꯅ ꯀꯩꯅꯣꯝꯃ ꯊꯣꯛꯈꯤꯕꯒꯤ ꯄꯣꯠ ꯃꯌꯥꯝ ꯈꯪꯅꯔꯦ ꯑꯗꯨ ꯌꯧꯅ ꯏꯟꯇꯦꯂꯤꯖꯦꯟꯁ ꯍꯥꯏꯗꯤ ꯇꯧꯕꯤꯔꯣ ꯀꯅꯥꯗꯅꯣ already predicted ꯑꯣꯏꯕ ꯑꯗꯨꯝꯕ information ꯑꯃ ꯈꯪꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯑꯣꯏꯊꯣꯛꯄ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯀꯥꯟꯗ ꯊꯑꯣꯏꯅ ꯇꯧꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯅꯦ ꯑꯩꯈꯣꯏꯅ ꯆꯪꯉꯛꯅꯔꯤꯁꯦ ꯗꯦꯟ ꯑꯃꯅ ꯊꯧꯗꯣꯛꯇꯣ ꯊꯣꯛꯈ꯭ꯔꯦ ꯊꯧꯗꯣꯛꯁꯤ ꯅꯍꯥꯟ ꯊꯣꯛꯄ ꯍꯧꯔꯦ ꯊꯧꯗꯣꯛꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯃꯦꯒꯤ ꯇꯥꯡ 18ꯗ ꯃꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯃꯤ ꯑꯃ ꯁꯤ ꯍꯥꯏꯔꯤꯕ ꯀꯨꯀꯤꯒꯤ ꯃꯤ ꯅꯍꯥ ꯑꯃ ꯁꯤꯕꯁꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔ ꯀꯩꯅꯣ ꯖꯤꯔꯤꯒꯤ ꯄꯨꯂꯤꯁꯇ ꯍꯥꯏꯔꯦ ꯀꯔꯤ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯖꯤꯔꯤꯒꯤ ꯄꯨꯂꯤꯁꯅ ꯀꯔꯤꯝ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯑꯐꯥꯕ ꯀꯩꯅꯣꯗꯣ ꯃꯥꯅ ꯁꯤꯔꯤꯕꯗꯨꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯣꯐꯥꯔ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯅ ꯈꯪꯕꯗ ꯃꯥ ꯁꯤꯕꯒꯤ ꯄꯣꯁꯃꯣꯔꯇꯦꯝꯗꯨ ꯖꯤꯔꯤꯒꯤ ꯁꯤꯜꯆꯔꯒꯤ ꯄꯣꯁꯃꯣꯔꯇꯦꯝ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ WY ꯇꯤꯀꯦꯠ ꯀꯩꯅꯣ ꯆꯥꯕꯒꯤ ꯑꯣꯚꯔꯗꯣꯁ ꯁꯤꯕꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯅꯃꯥꯗꯨ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯀꯥꯟꯗ ꯑꯗꯨꯗ ꯃꯩꯇꯩꯁꯤꯡꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯒꯤ ꯅꯃꯥꯗꯨ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯀꯥꯟꯗ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡ 6ꯇ ꯁꯣꯏꯕꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔꯆꯟꯗ꯭ꯔ ꯂꯩꯈꯤꯗꯕꯗꯣ ꯃꯥ ꯂꯩꯈꯤꯗꯕꯗꯨ ꯈ꯭ꯋꯥꯇꯤꯅ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯋꯥꯍꯧꯗꯨ ꯑꯣꯏꯔꯀꯥꯟꯗ ꯁꯤꯗ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯃꯥ ꯂꯩꯈꯤꯗ꯭ꯔꯀꯥꯟꯗ ꯊꯧꯗꯣꯛꯁꯤ ꯊꯣꯛꯇꯣꯔꯦ ꯄꯣꯠ ꯑꯃ ꯄꯣꯠ ꯑꯃ ꯏꯔꯥꯡ ꯑꯃ ꯂꯩꯔꯦ ꯍꯥꯏ ꯀꯥꯟꯗ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝ 3 ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯑꯩꯈꯣꯏ ꯂꯝꯗꯥꯏ ꯈꯨꯅꯧ ꯄꯥꯔꯇꯤꯀꯨꯂꯔ ꯍꯥꯏꯔꯒꯦ ꯃꯁꯤꯒꯤ ꯑꯦꯔꯤꯌꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯈꯨꯟꯗꯥꯔꯤꯕ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡꯗꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯅꯅꯕꯅꯤ ꯍꯥꯏꯕꯒꯤ ꯅꯃꯥꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯃꯌꯥꯝꯁꯤꯡꯗꯨ ꯄꯨꯊꯣꯛꯑꯀꯥꯟꯗ ꯕꯤꯀꯦꯟ ꯄꯨꯔꯥ ꯍꯥꯡꯍꯜꯂꯀꯥꯟꯗ ꯃꯩ ꯊꯥꯜꯂꯤ ꯀꯩꯒꯤꯅꯣ ꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯅ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯁꯤꯒꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯇꯧꯈ꯭ꯔꯦ ꯃꯣꯔꯦꯁꯨ ꯇꯧꯈ꯭ꯔꯦ ꯑꯗꯨꯋꯥꯏꯗꯨꯗ ꯖꯥꯇꯤꯗ ꯃꯗꯨꯒꯤ ꯗꯥꯏꯇꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯅ ꯄꯨꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯅ ꯄꯨꯕ ꯃꯁꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯄꯨꯒꯅꯤ ꯍꯥꯏꯕꯗꯤ ꯖꯒꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯖꯨꯔꯤꯁꯗꯤꯛꯁꯟꯅꯤ ꯃꯐꯝꯗꯨꯒꯤ DC ꯂꯩ SP ꯂꯩ ꯂꯣꯏꯅꯃꯛ ꯂꯩ ꯃꯗꯨꯒꯤ ꯖꯒꯥꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠꯄꯣꯁꯠ ꯃꯆꯥ ꯑꯅꯤꯈꯛ ꯂꯩ ꯌꯥꯝꯅ ꯂꯥꯞꯅ ꯑꯗꯨ ꯃꯤꯁꯨ ꯌꯥꯝ ꯌꯥꯗꯕ ꯑꯗꯨꯒ ꯑꯦꯔꯣ ꯀꯩꯅꯣꯁꯨ ꯅꯣꯡꯃꯩꯁꯨ ꯈꯨꯠꯂꯥꯏ ꯂꯩꯇꯕ ꯈꯨꯠꯂꯥꯏ ꯂꯩꯇ꯭ꯔꯒꯁꯨ ꯑꯗꯨ ꯃꯣꯏ ꯍꯥꯟꯅꯗꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯩꯈꯣꯏ ꯂꯩꯈ꯭ꯔꯕꯅꯤ ꯄꯤꯈ꯭ꯔꯕꯅꯤ ꯁꯣꯝ ꯁꯥꯏꯠꯇꯒꯤꯗꯤ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯣ ꯉꯥꯛꯇꯕꯒꯤ ꯃꯔꯥꯜ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯗꯨꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯗ ꯃꯁꯤ ꯇꯥꯏꯁꯤꯟꯕꯗꯤ ꯅꯠꯇꯦ ꯑꯅꯤꯃꯛꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯤलिꯇꯤ ꯑꯅꯤꯃꯛꯀꯤ ꯑꯣꯏꯐꯝ ꯊꯣꯛꯏ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯈꯛꯇ ꯍꯥꯏꯕ ꯋꯥ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯁꯦ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯁꯦ ꯃꯥꯒꯤ ꯑꯁꯣꯏꯕꯁꯨ ꯑꯣꯏꯕ ꯃꯥꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯦ ꯃꯥꯅ ꯍꯥꯏꯗꯨꯅ ꯑꯩꯒꯤꯗꯤ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯗ ꯃꯁꯤ ꯆꯦꯛꯁꯤꯟꯅꯗꯕ ꯇꯧꯔꯒ ꯍꯥꯏꯌꯨ ꯇꯧꯔꯣꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯨꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ CO2 ꯑꯀꯥꯁꯅꯤ ꯃꯥ ꯗꯣꯂꯥꯏ ꯊꯥꯕꯤ ꯇꯥꯔꯝꯕꯅꯤ ꯑꯗꯣ ꯃꯥ ꯑꯁꯨꯝ ꯇꯥꯈ꯭ꯔꯦ ꯑꯗꯣ ꯃꯥꯅ ꯉꯥꯍꯧꯕ ꯉꯝꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯂꯩ ꯃꯥ ꯃꯩꯇꯩ ꯃꯆꯥ ꯑꯃꯅꯤ ꯑꯗꯣ ꯃꯥ ꯂꯩꯅ ꯍꯥꯟꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯤꯖꯣꯔꯥꯝꯗ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯗ ꯃꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯄꯨꯊꯣꯛꯑꯒ ꯑꯍꯥꯡꯕ ꯖꯒꯥꯗꯨ ꯃꯩ ꯊꯥꯜꯂꯤ ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯑꯣꯖꯥꯁꯤꯅ ꯁ꯭ꯋꯥꯏꯁꯤꯗ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡꯁꯤ ꯊꯑꯣꯏꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯁꯤ ꯏꯔꯥꯡꯁꯤ ꯊꯣꯛꯍꯜꯂ ꯃꯇꯨꯡꯗ ꯊꯑꯣꯏꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯎꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯀꯩꯅꯣꯁꯤꯗ ꯈꯤꯇꯪ ꯑꯩꯅ ꯁꯥꯡꯅꯁꯨ ꯍꯥꯏꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯄꯣꯂꯤꯁꯤ ꯑꯃꯅꯦ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯈꯥꯗ ꯇꯧꯔꯛꯄꯅꯦꯅ ꯈꯜꯂꯦꯕ ꯑꯗꯨ ꯄꯣꯂꯤꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯁꯥꯎꯔꯤꯗꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯌꯦꯡꯁꯤꯟꯕꯤꯌꯨ ꯌꯦꯡꯁꯤꯟꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯅꯠꯇ꯭ꯔꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯀꯨꯀꯤꯁꯤꯡꯗ ꯐꯦꯚꯔ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯔꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯋꯥꯀꯠꯂꯤꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯎꯔꯤꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯗ꯭ꯔꯦꯒ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯈꯥꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯒ ꯑꯩ ꯍꯥꯏꯖꯒꯦ ꯏꯁꯨꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯗ ꯑꯣꯏꯍꯜꯂꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒ ꯂꯩꯉꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯊꯣꯛꯍꯜꯂꯛꯂꯤꯕ ꯑꯗꯨꯒ ꯂꯩꯉꯥꯛꯄ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯊꯣꯛꯍꯜꯂꯤꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯁꯦꯜꯗ CSO ꯑꯃꯒ CSO ꯑꯃꯒ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯍꯜꯂꯤꯕ ꯑꯗꯨ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯒ ꯑꯅꯤꯒꯤ ꯇꯧꯔꯤꯕ ꯁꯦ ꯃꯌꯥꯝꯁꯤꯡꯁꯦ ꯑꯣꯜ ꯃꯁꯤ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯈꯥ ꯇꯧꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯔꯤꯝ ꯌꯦꯡꯕꯤꯗ꯭ꯔꯦ ꯍꯥꯏꯔꯤꯁꯦ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯀꯔꯤꯝ ꯌꯦꯡꯕꯤꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯁꯥꯎꯔꯤꯗꯅ ꯖꯦꯁ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯈꯥꯅꯦꯕ ꯀꯅꯥꯒꯤ ꯃꯈꯥ ꯃꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯈꯥ ꯑꯃꯗꯅꯦ ꯃꯈꯣꯏ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯖꯤꯔꯤꯁꯦ ꯑꯩꯈꯣꯏꯅ ꯎꯕ ꯌꯥꯕ ꯌꯦꯡꯕ ꯌꯥꯕ ꯖꯤꯔꯤꯁꯦ ꯑꯗꯨꯛ ꯍꯦꯟꯅ ꯌꯥꯝ ꯆꯥꯎꯕ ꯑꯗꯨꯝꯕ ꯂꯝ ꯑꯃꯈꯛꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯄꯣꯄꯨꯂꯦꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯦ ꯑꯩꯈꯣꯏ 1/3ꯇ ꯍꯟꯊꯔꯕꯅꯦ ꯍꯧꯖꯤꯛꯁꯦ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗ ꯑꯗꯨꯒ
hai mafam sida refusing the board kasal laga jik se panjala ko matam zoi ba aduna mafam sida koi maitai mudhat na bagi adugi policy ga oira bra kai mafam sulai lay huji bokta aikoina huji gi jiri gi up to date ha mi lising kun mungni lay se mai te kanu sa bo thada bod mi lising trang am gi chang lay adu hoines aikoi da lan ta lei ba aikoi maitai mayam sing tang thung no bhone ri ba kuki kangu khar ka mar kangu mu kasu yam late kuki da har gi asing mu kuki da di moi sangwa chaktu mu te ni ma da lising manga mu te ne ba hai ri ba du kangu duna mi lising tara manga da titan dor kan da mi lising tara manga khu ji chin ma ri ne ba sigi posi yam no moru ye duna aikoi gi jiri ji ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯔꯠ ꯑꯃ ꯑꯣꯏꯁꯨ ꯑꯣꯏ ꯃꯁꯤꯒꯤ ꯄꯥꯔꯠꯁꯤꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯅ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯃꯁꯤꯒꯤ ꯂꯩꯉꯥꯛꯁꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯐꯝ ꯊꯣꯛꯏ ꯃꯁꯤ ꯀꯜꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯂꯥꯏꯐ ꯂꯥꯏꯟꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯣꯏꯕ ꯄꯣꯠꯅꯤ ꯅꯦꯁꯅꯦꯜ 37 ꯀꯣ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯌꯥꯝ ꯂꯥꯏꯐ ꯂꯥꯏꯟꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯩꯈꯣꯏꯒꯤꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯋꯥꯍꯩꯁꯤ ꯐꯖꯗꯕ ꯋꯥꯍꯩꯗꯤ ꯑꯣꯏꯌꯦꯀꯣ ꯑꯗꯨꯒ ꯑꯁꯦꯡꯕ ꯀꯩꯅꯣꯅꯗꯤ ꯑꯣꯏꯕ ꯉꯝꯗꯕꯒꯤ ꯄꯣꯠ ꯑꯃ ꯑꯣꯏꯔꯦꯕ ꯁꯤꯒꯤ ꯇꯟꯖꯥꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯀꯥꯟ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯁꯣꯊꯔꯦ ꯍꯣꯏ ꯍꯦꯜꯊꯀꯤꯗ ꯄꯨꯔꯥ ꯁꯣꯏꯊꯔꯦ ꯑꯗꯩꯕꯨ ꯁꯣꯏꯊꯔꯦ ꯑꯗꯒꯤ ꯑꯃꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯈꯩꯁꯨ ꯉꯔꯥꯡ ꯈꯕꯔꯗꯨꯁꯨ ꯌꯥꯎꯗꯨꯅꯤ ꯄꯤꯔꯝꯃꯦ ꯂꯩꯕ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯗ꯭ꯔꯦ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯖꯤꯔꯤꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕ ꯏꯃꯥꯁꯤꯡꯅ ꯌꯥꯝꯅ ꯄꯥꯔꯇꯤꯀꯨꯂꯔ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯀꯟꯇꯦꯛ ꯇꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯤꯁꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯇꯣꯄꯤꯛꯇ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯇꯧꯔꯣ ꯍꯥꯏꯕ ꯑꯃ ꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯇꯧꯔꯣꯗꯣ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯃꯤꯁꯤꯡ ꯁ꯭ꯇꯦꯠꯃꯦꯟꯗꯨꯅꯦꯕ ꯗꯦꯟ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏꯗꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤ ꯗ꯭ꯌꯨꯇꯤꯗꯨ ꯇꯧꯔꯣ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯑꯩꯉꯣꯟꯗ ꯉꯁꯤꯁꯨ ꯍꯥꯏꯔꯛꯏ ꯉꯔꯥꯡꯁꯨ ꯍꯥꯏꯔꯛꯏ ꯏꯃꯥꯁꯤꯡꯅ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯅꯍꯥꯟꯗ ꯕꯣꯠ ꯊꯥꯗꯕ ꯕꯣꯠ ꯀꯥꯈꯤꯕ ꯑꯜꯐ꯭ꯔꯦꯗ ꯃꯣꯏꯅ ꯍꯥꯏ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠ ꯑꯃꯅꯤ ꯑꯩꯈꯣꯏ ꯖꯤꯔꯤꯁꯤ ꯑꯥꯎꯇꯔꯅꯤ ꯑꯩꯈꯣꯏꯁꯤ ꯃꯅꯨꯡꯗ ꯃꯥ ꯕꯣꯠ ꯊꯥꯗꯈ꯭ꯔꯦ ꯑꯗꯨꯒ ꯃꯥ ꯕꯣꯠ ꯀꯥꯈ꯭ꯔꯦ ꯁ꯭ꯇꯤꯜ ꯑꯁꯨꯛ ꯊꯣꯛꯑꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯇꯥꯡ 6-7 ꯑꯗꯨꯋꯥꯏꯗꯒꯤ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯃꯊꯪ ꯊꯣꯛꯂꯤꯁꯦ ꯃꯥ ꯉꯁꯤꯐꯥꯎꯗꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯝꯇ ꯄꯤꯔꯛꯇꯦ ꯃꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯥꯎꯕ ꯍꯧꯔꯛꯑꯦꯕ ꯑꯗꯨꯅ ꯃꯥꯅ ꯁꯤ ꯇꯧꯐꯝ ꯊꯣꯛꯄꯗꯤ ꯇꯧꯔꯣ ꯑꯩꯅ MP ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯅ ꯈꯣꯠꯇꯅ ꯍꯥꯏꯐꯝ ꯊꯣꯛꯄꯗꯣ ꯍꯥꯏꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯑꯃ ꯂꯩꯔꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏꯕꯁꯤꯗ ꯑꯃꯔꯣꯝꯗ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯉꯀꯥꯟꯗ ꯃꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯒꯤ ꯇꯥꯏꯇꯜ ꯍꯦꯛ ꯇꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯅꯥ ꯅꯤꯡꯁꯤꯡꯉꯦꯒꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤ ꯅꯤꯡꯁꯤꯡꯉꯦꯕ ꯀꯃꯥꯏꯅ ꯀꯩꯒꯤꯅꯣꯗ ꯃꯥꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯕꯅꯤꯀꯣ ꯑꯩꯈꯣꯏ ꯍꯥꯏꯅ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯏꯖꯔꯤꯁꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯑꯔꯥꯏꯕ ꯋꯥꯍꯩ ꯑꯃꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯃꯅꯤꯄꯨꯔ ꯀꯟꯕ ꯀꯪꯕ ꯄꯥꯝꯕ ꯀꯥꯡꯕꯨ ꯑꯃꯒ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯀꯥꯡꯕꯨ ꯑꯃ ꯑꯅꯤꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯀꯥꯡꯕꯨꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯑꯁꯥꯏꯒꯤ ꯁꯤꯗ ꯉꯁꯥꯏꯒꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯊꯕꯛ ꯇꯧꯔꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯗ ꯊꯕꯛ ꯑꯦꯛꯁꯟ ꯀꯩꯅꯣ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯡꯗꯣ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯁꯤꯖꯤꯟꯅꯈꯤꯕ ꯋꯥꯍꯩ ꯑꯃ ꯔꯨꯜ ꯑꯣꯐ ꯂꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯂꯣ ꯂꯩꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯊꯕꯛꯇꯣ ꯇꯧꯕꯤꯔꯣ ꯁꯤꯅꯦꯕ ꯃꯗꯨꯒꯤ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯌꯥꯏꯕ ꯑꯩꯁꯦ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯦ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯒꯦ ꯃꯗꯨ ꯄꯣꯠꯇꯣ ꯇꯨꯊꯣꯛ ꯐꯥꯒꯦ ꯐꯥꯔꯇꯣ ꯅꯪꯒꯤ ꯃꯇꯨꯡꯗ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯇꯨꯡꯗ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯀꯔꯤꯒꯤ ꯍꯧꯖꯤꯛ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯣ ꯅꯪꯅ ꯇꯧꯕ ꯉꯥꯏꯔꯤꯅꯦ ꯍꯥꯏꯅ ꯂꯩꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯂꯦꯞꯄꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯆꯥꯛ ꯆꯥꯅꯤꯡꯉꯩ ꯃꯇꯝꯗ ꯌꯥꯝ ꯆꯥꯕ ꯃꯇꯝꯗ ꯆꯥꯅꯤꯡꯉꯩ ꯃꯇꯝꯗ ꯆꯥꯍꯧꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯄꯨꯛꯇꯣ ꯊꯜꯂꯀꯥꯟꯗ ꯆꯥꯕꯗꯤ ꯀꯥꯟꯅꯗꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯇꯧꯔꯣ ꯑꯗꯨꯒ ꯇꯧꯐꯝ ꯊꯣꯛꯄꯗ ꯇꯧꯔꯣ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯇꯥꯏꯝ ꯆꯞ ꯆꯥꯔꯦ ꯃꯐꯝ ꯆꯞ ꯆꯥꯔꯦ ꯃꯁꯤꯒꯤ ꯇꯥꯟꯖꯥꯗ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯊꯦꯡꯉꯀꯥꯟꯗꯤ ꯀꯥꯟꯅꯗꯦ ꯍꯥꯏꯕ ꯄꯣꯠꯇꯨ ꯑꯗꯨꯅꯤ ꯋꯥꯔꯤꯁꯤ ꯉꯁꯥꯏ ꯍꯪꯒꯤ ꯋꯥꯍꯪꯗꯨꯗ ꯈꯤꯇꯪ ꯂꯩꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩ ꯏꯔꯦꯁꯄꯣꯟꯁ ꯁꯤꯗ ꯑꯃ ꯌꯥꯎꯔꯤꯀꯣ ꯉꯁꯥꯏ ꯍꯪꯕ ꯋꯥꯍꯪꯗ ꯌꯥꯎꯏ ꯌꯨꯅꯥꯏꯇꯦꯗ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯒꯤ ꯆꯤꯌꯥꯔꯃꯦꯟ ASK ꯊꯥꯗꯧ ꯅꯨꯡꯗꯧ ꯍꯥꯏꯔꯦ ꯀꯣ ꯍꯥꯏꯔꯀꯥꯟꯗ ꯑꯗꯒꯤꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯍꯥꯏꯕ ꯑꯃ ꯐꯖꯕ ꯌꯥꯎꯔꯤꯁꯤꯗ ꯃꯥꯁꯤ ꯁꯔꯦꯟꯗꯔꯤꯅꯤ ꯃꯥꯒꯤ ꯒ꯭ꯔꯨꯞꯁꯤ ꯁꯁꯄꯦꯟ ꯑꯣꯄꯔꯦꯁꯟ ꯅꯠꯇꯦ ꯍꯥꯏꯔꯦ ꯑꯗ ꯑꯩꯅ ꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅꯀꯣ
mayam sauriba say nupi mayam duga pullaga mamang da phone taweba sana phalsina say jiba sida jiba de ahingba midune ni haji CCSK thadau ji phone tawre phone tawraga moy mayam se ta halleba ma ji kaim yaudi ma ji kaim leite gai dang khambani masa leite kainaga kaim tawre do mi utleba aduna ta khudi serena tawraba nupa si ki phone number pa sana pande lairi si de lebak si loi rak tribune hai da sui matik moy na ya Manipur si ngak pa sen bani na madu loi ba moy na phone ma paira mo sai there's different thing ni adu tawri ji ai na ji kai do ma leiba do na ai wakhan ai humble suggestion ai marak ta pante waro biganu National Security Act 1980 nam leiri ba NSA hai ji sumaina chingna ba yaw mi si NSA palaga matam khadang detention to biro tha mani dang detention to doi ni sai ge tawni ha do akhoi luri si Manipur de NSA taro ida mioi mayam ku NSA dagre masi sedition ek pandana masi ko sai kuki gi sidan NSA ek si tum le thokre mi adu wani da aduna chingi mioi singda haju pawda koina uri se NSA pan wi wafam de leite NSA pan gyar gari chingi mioi kuki macha mayam ku NSA pan wi yagre aduga hajik tawri ba lan hajik nomai ka pa iba tawri me amsi ngasi ba apa pun tawbugi wafam su udri hai da le nomai maru khakte uya du kadabugi phangu do sine tanoro drone thadaro helicopter ulo kadai kadai dol kamai phangu do प्रजा आदाय दले ब खुल मायाम दुम मी अमनि दम फागर पता अदुम काय लेके दुम खंगने तौदे yes Jagitajen maruina sahi ama se akoi वार खांग रहे जुसे अमुकजु सही अम जेमु हेंदोरा बने जुसे था अनि फाजलक तुरे था तरागा मरी फरक तुरे सिगी मरक सिदा कोई प्रजा में हमने एक्सपेक्ट और मसे लान जे सोइदना कोई की मणिपुर गवर्नमेंट कुकी की म्यूजिक निखंग नेत्रगा सेंटर की थ्रू दगे वरी सानर मतुंग लान से लोइसलगने हायने लान से लोइसलक्तरे खन्न कोई की कोइन अंगांग ओइ गाइदा याम तोइन ताबा कोई बौसिंग ओइना लाखिनी आबी वहम दो ओइदरे जुसे कोई मणिपुर की ओइबा कोई सरकार से अदुना तौगनी हाइबा तौरो हाइबा वफम से चही अमसिनी अखोइना नैनरगा लाइजे मसी मतंग तदम लेरगा अदुगा हजिक सही मेले तबम तोप तौरो हाइबनी हाइबा वफम सिदा अदुना स्वाइवे सिदा टॉपिक सिगा करी करी वफम थंबे आई ओदागी ताजिन स्माइल लाग सके अहमद अखोगी इम्पैक्ट टीवी यंग मणिपुर प्रजा को मेटा खनु चली अरना ngasi wang wei ding biri ba ko respected member ni amadi ko host biri ba prem ka khanu chali ngasi topic si koi mangna chena most leader ni koi wang ni ne phajan thambi gre hajiti koi am changna du buthonga nam thau ta tre ja prem ko hadi evidence le le pot evidence le le am si de koi na nang koi na sum suspected sum hairam baje ngasi ki le biri ba ko gi le biri ba MLA jing na tagna broker officer jing na tagna tongan ba shi shok leader jing koi miam na ngasi ke daroge bu ai koi na am kuki job militant hai baje direct koi hi to ya ba koi na evidence kar le re ba ko kar ma evidence mai taraga di taik trauma gi January gi taik trauma 2024 da January taik trauma 2024 da honorable chief minister gi daita lower le ba secretary to chief minister na director general police chief secretary DC SP jiri bam da iba you know number 3 phange ba ji mas de yamna clear palle go ja khoi pan ge bu it has been reported that in Haiba it has been reported that in Haiba ko okay I this honorable chief minister amagi magi da lakpur report si intelligence की वगैरह पुलिस की वगैरह होम की वगैरह एवरीथिंग खुद की रिपोर्ट से लागा कंफर्म तोर मतुंग दा फिर को मैसेज ने वा भितोर इसे को सुंदो मतुंग दा दैट 200 arm कुकी जो militant right have moved from Toupham move to hore and kai the rich Paitol village thum hore ko kai the all and a new Kapuldai area of Tamelong district bordering Jiram district thung regime confirm tore ha asina maram oir kan director general police ta magi chapsaba magi tonganba necessary security measure lokhot nabi damakta secretary to chief minister na director general police amad chief secretary da copy to tawre DC jiribam SP jiribam da copy to pire bako ai ta ga chief minister amagi magi lady ba chamber tholakpa letter you not ira thakpa letter ji asai khoina try lobudi yara roi basi pose hajukti ai khoi gi wangang roi khuding makna ai khoi gi lebiri praja khuding makna na tagna political leader gi oigera tagna bureaucrat official gi oigera ai khoi da ka daure ngasi कुकी जोम मिलिटेंट कंबू आम क्लाइम चन पाइबा कंबू मा मणिपुर दा हाइजलगा थबक तौरे ऑपरेट तौरे हाबसे मसे कोइ कंफर्म तौरे नो हाबि याय सस्पेक्टेड नते को सिगी मतंग जिदा खोइ नौना हदक एमपी का गिबा ओजाबि मोल अकोइ जमना थंगि वाफम से हजिकी डीजीपी राजीव सिंह अमदि हजिकी यूनिफाइड कमांड के सिक्योरिटी एडवाइजर कुलदीप सिंह मखोइ मरक तक कई मनम द एक्शन लौद्रिनो हजिक मोइ मथक मोइ de करबै सस्पेंड तौद्रिनो हाबिगी वाफम सिंह गुसुलै साइवै सिदा गो जगिताजेन अदुना साइवै सिदा खोइ चीफ मिनिस्टर मैंडेट चे करी माइन थम अदुगी पॉइंट लाक्सकी मथंग मथंग देना मन अमुक 31 जनवरी दमान अमुक दौरे एडवाइजर सिक्योरिटी एडवाइजर दमान ची थीम ई एबको डायरेक्टर जनरल पुलिस ने एडवाइजर सिक्योरिटी दा
2 तौरकान कॉपी 2 सिना चीफ सेक्रेटरी ने डिप्टी कमिश्नर जिरीबाम तौरका लेटर इएब कर्म लेटर हाइतारगदी जिरीबाम की लेरिबा 7 IRB की लेरिबा केम्स की मागी आम इम्यूलेशन मैम से लुट तौदोरे हैबगी एप्रेंशन लेरे सेक्शन नबी दम मसी दगा लेबा नेशनल एक्शन लोखल लोना एडवाइजर सिक्योरिटी ने प्लस डायरेक्टर जनरल पुलिस ने चिठी इएब ओके देन अदुगी मताई दम कै दौरे ममंगी लास्ट the 31 12 2023 01 01 2024 21 01 2024 da nongoi ahumna kapki bagi watho ama masida yam clear thami bako adugi mayam je tasingna masi kuptana masi security measure lagna ba khotna ba everything jiri je protect na yam sana make sure ba chief minister ki chamber thorpo letter yam tho lai re hoji ko akoi hajering dina ngasai gi tholak issue mayam ji de koina suspected sum haiba je कोई हाइजेनिंग नमदु हाजिति हाबि आबा तम नत्रे डॉक्यूमेंट्स ने कोइना एविडेंस ओइरे बस्ता को अइ तारगदि हौजि कोइना मणिपुर थुइबे इरांग जी कोइना हाइसै कसि टॉपिक सिदे लाइजे कोइगी तौगे हाइरादि के दबंग सि गनसे टॉपिक सि नंगा करतौरिने आइ कोइगी तौगनि हाइबा तौरो तौखम थोको तौरो हाइबने अदि हाजिति एविडेंस डॉक्यूमेंट एविडेंस को पोट मनी विदाउट एविडेंस कोइ ngana yaroi होय कुकी नार्को टेररिस्ट नि नंगा सि तै थबक से सिदि कोइना ऑनरेबल प्राइम मिनिस्टर और ऑनरेबल होम मिनिस्टर दिल्ली सेंटर की पुलिस सिंजल इशू हाजि साइ एरिया सिदा मणिपुर दा इलीगली पॉपी पाक्सन थारै पसुकसे मसि लोना याब्रा सि क्वेश्चन को हंगे प्रमाणिक को हाजि दैनर असेबको साइ सिकि टॉपिक सि मतुंग रनिको मणिपुर दा कुकी ने तारिबा डोमिनेट तोरिबा एरिया खुदिंग मसि दंगा सि कैदौरे पॉपी पाक्सन थाबसि लोना याब्रा कुकी की एमएलए सिंग मरक्ता थारिबा पॉपी पाम्बिदु लई फजबै दंगने हाइबसि मसि लोना याब्रा देन अमना फॉरेस्ट एरिया दा इंक्रोच तौरगा लेरिबा दुगम इलीगल इमिग्रेंट मैम गी तफुकना फॉरेस्ट करना एरिया करना होना मतमदा मोइसिंग तौरिबा क्राइम जी मसि मरम चाब्रा मसि याम कुपना मसि कुपना येंग मतुंग मसि चुमिटर लाले हाइजे हान थमम चंगीबको देन अमना हाजि सि खुदम सा एरिया सि दंगा सि अमुक यामना लेटेस्ट गरो तमु कुकी रेबिलियन तौबा मोइ केआर ग्रुप मोइ लालोबो लुप सेम रे हजिको लेटेस्ट परोनि मोइ समै जे ग्रुप मोइ समै जे सिगी मोइ की कनोसि मोइ हाजि मेक्सन एरिया सि दा आर्म विंग ऑफ इंडिपेंडेंट कुकी स्टेट गवर्नमेंट थोले बंगिको कना कना की इंडिया ने ब्रह्मा ने बांग्लादेश ने हारिबा अहम जगी पुंजल लकान कै दौरे इंडिपेंडेंट कुकी स्टेट हम फंगना बिदम ता दुग आर्म विंग ग्रुप अमनि सेम रेजिको मसी डिप्टी सेक्रेटरी जेटली हाइगो जेटली एट द रेट ऑफ कुकी इन्फॉर्मेशन पब्लिसिटी सेक्रेटरी को केआर को ngasi anom sem रे si lona yabra ko ngi question jiko masi asukuma mayam illegal ba thok mayam tawraga laba mayam si da ngasi gi lebi ba loina maki wadati ko marak sidi de mathamoi sengba break up mayam yauri adagi leibai khan mayam yauri ko adubu misam moina ngasi taleba demand gi manungda demand gi manungda tawba crime gi masi lona yabra ha question laktu ne ko ai ta gadi madugi area du da ngasi tawgani haiba tawbiro tawhom thoko tawbiro hai leise saida laktu ni ko point je asu moi yenga le du question jiko dena mana hajik डॉक्टर साइलेंट हॉकिप को बुनिपा नंगासी मा मतंग खरि मांग दमा प्रेस स्टेटमेंट मा इंटरव्यू पी मानको मागी कसी केनो कुकी नेशनल ऑर्गेनाइजेशन की मागी तोंगान बे स्पोक्स नमो जानि मानको ओके मसिना सेंट्रल गवर्नमेंट गा याना की बगी मगी शूट ऑन की कुकी नेशनल ऑर्गेनाइजेशन ने फर्स्ट टाइम दोनो की जे दगी यूनाइटेड पीपल्स फ्रंट ने अनिसिना अखोगी टू अम्ब्रेला ऑर्गेनाइजेशन को अनिसी का सेंट्रल गवर्नमेंट गा शूट ऑन की रूम सिदी दा मो सेपरेट एडमिनिस्ट्रेशन तान बगी डिमांड जिम यावर सखीबको सी पोसक सी कैदौरे बीजेपी ना सरकार पाइरा मतुंग सेंटर की लीडर्स फमी कैदौरे मोइन हाइरिसी तसेंगना मसी पॉलिटिकल सेटलमेंट नत्रगना पॉलिटिकल की रोइबा ngसागी डायलॉग म तौरनबगी अयाबसु बिफोर नेरमेबको यामना सि फोंदो एडिगो मैम सिंजे अइ तारगदी मोन तालिब दिमांग ngasi कुकी की एमएलए 10 सिना फोंगना कैदौरे मोइ ngसाई पॉलिटिकल डायलॉग नत्र पॉलिटिकल सेटलमेंट म लानो होनबगी एनादो साइरासि लाए मरमदी पॉलिटिकल की विंग दा कैदौरे पॉलिटिकल एमएलए 10 का हलका कैदौरे ngasi एमएलए 10 सिना फोंगना सेपरेट एडमिनिस्ट्रेशन तानबगी डिमांड से होरेबको मसी कनाना तातक डिमांड ता गजा ngसागी लालहौब कंगु दु तालक डिमांड दो ngasi politically बुसलका ngasi political settlement ताराम होरब लमी थिजनेबको साइ एनाज को येंगा लगी ट्राइब क्वेश्चन जने हजिक मोन तै थबक सिदि तो खनाइ जनिना जिरी से कोइना ओनली थिंग हजिक थोबे इशू सिदि दा जिरी थोले इशू जे मसी फर्स्ट टाइम नतेबको मसी द अरोब सु ओइग्रो एबको दको मरम दि जिरी की इशू जे कोइना याना फोंग सानाय कोइ तै थबक से अखोइ चुचाम मरतो की इशू कोइ कानबे आगिरोय मोने तो इशू कोइ कानबे आगिरोय कांगपो बिथो इशू कोइ कानबे आगिरोय फोंग साना जिरी की पोसक से कोइ लाइन लो यारोय कोनो द प्रेप को ओइ तारगदि सिगी इशू मयाम जे ngasi lebi political leaders ngi dan tangana break up shasung kita mama lebak thukai na silakpa drug karbar tawba makut khulai apho bai kamu sungje ekoi sim yenga legi type mane issue that hoji khoi hajin ninda moina politically moina khulai pairaga moi oba demand taning ta ma da khoi kasu thingde ko ma doi khoi moi ofum de do tawbu moina micham hala bi yaubra sibilan no mai ka pa bi yaubra e hajin ngi government mo onjong na government moi tomong na tongno ka na government pi bi yabe ya tabi maksani pramani sarkar thuai lebak thuai bi yaroy अखोन लोई सब लगा ngasi khoi jani ngi singa sigi lebi ba
ngasagi GD gi problem thola kan GD gi MLA je very funny ko yam ngop mo e magi video viral am ko video speech ko recording cha ko u gi ko nan ko gi tongan ba day 6 ta kai dawre day 6 ta ko gi soibam sir kumar ko ni pam halam manu mise sigi hajik lai issue ji da chief minister na GD da thoka da problem am matang da from last January thade hauna ai ko letter ira daga magi lai officers dai ta ko ko break of charging DG da SP da magi reliable magi to tongan commissioner come secretary home da tu da koi chithi ba myam lai ni si da ko to is hol ji ko adu mayam ji honorable chief minister gi lai ba directive si moina ka gi indabno then dai ta ko da di du ta ko di moi chief minister je aji lai ba chief minister je moina kari ni khan ge si question mark ni ko then amana GD gi lai ba honorable MLA ji honorable chief minister na thoi ba issue jing matang da tha ama ni mamang da gi tha mai mamang da gi chukam letter chap myam ni je ma MLA ma oina ma leibak ki daitro bo yaw mi na tabra sing kan question je adu mana mi ai khoi gi lai ba Shobam Sar Kumar Singha ji hat ab matung kai dawre man hai is chingna ba mi khara na hai ko chingna ba mi khara na halam ba ji nungai te ma sakhang da ba chingna ba khara na ga hai ko adu kya na daitro le ba leader amana Shobam Sar Kumar hal jikna hapno haji police ki oiba investigation mo gi oiba report la bolero ma chena ba mi sakhang le le ji GSN ha ko le le ji ko why ke mo te gi yum yam thai kan thari ba ma leader mo dunga ya bro ko jeni na sugo mayam jing na maram mo ka ke dawre ngasi leibak kang jana bo leibak tang ngasi settlement ngasi gi oiba peaceful oiba na ngasi gi oiba ing tap na leibak thugai na sugo mayam jing marak sidang ngasi ke dawre ai koi mo mo ta chap ngam dri se sugo ba masagi responsibility yaw da leader kharna ko kharna palaga leiba hai tari ko mi kharna yaw leiba dagi mathamoi nungsiba leibak nungsiba jati nungsiba purbu nungsiba kangmu mayam yaw ri hingje namjan thamakan da moi kharna ngasi lila sana ba dagi leibak ji watho on mane masi koi hai da hai rabni ko de naman haji koi hai ni sai area ji da haji leiba issue ji jini gi na tan ngan han chi ku kudamoina se karoda koi gi Manipuri na to bi issue je koi kum di yeng se han dumai ka pai si Manipuri na ka pai si ku ki han jan kuma ka pai si nearest and dearest yam na jaga ka pai ni ko madu ka pai ba kuki kangmu singdu tanaraga na tagara tanthokina ba na army lai kangmu sing tongdraga onjel lagam khungai kangmu sing phana khona khala ine bako sidai da kari moi da kai sanai kai basi laibiri ba khoi MLA me amjin ubida man kai gino haji thoro na gon haji ka sigi laibe topic da hai humjing matungina tawge tawbiro to ngamni ngam yam sing haibiro haji